ꯀꯦꯖꯤ 3 ꯊꯥꯕ ꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯖꯔꯦꯍꯦ ꯉꯥꯁꯤꯗꯤ ꯍꯧꯖꯤꯛ ꯃꯄꯨꯝ ꯑꯣꯏꯅ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯉꯥꯍꯩ ꯃꯄꯨꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯁꯦ ꯆꯥꯕ ꯍꯧꯈꯤꯗꯣꯔꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕꯁꯦ ꯁꯨꯡꯆꯥ ꯆꯥꯅꯔꯣꯏ ꯆꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯦ ꯈꯟꯅꯗꯣꯏꯅꯤꯀꯣ ꯑꯃꯃꯝ ꯍꯥꯏꯗꯤ ꯑꯍꯧꯕꯒꯤ ꯑꯃꯃꯝ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯜꯂꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯆꯥꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯃꯥꯅ ꯈꯟꯕ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯂꯦꯞꯇꯣꯏꯕ ꯑꯃꯨꯛ ꯆꯥꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ ꯕ꯭ꯔꯗꯔ ꯅꯪ ꯀꯔꯤ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩ ꯃꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯑꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯀꯃꯥꯏꯅ ꯇꯧ ꯏꯁꯩꯁꯦ ꯈꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯣꯀꯦ ꯉꯁꯥꯏꯗꯒꯤ ꯑꯦꯂꯦꯛꯁꯟ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯁꯨꯝ ꯐꯥꯖꯟ ꯁꯨꯝ ꯊꯝꯃꯤ ꯉꯁꯥꯏꯗꯒꯤ ꯆꯥꯛꯁꯨ ꯄꯤꯖꯗꯦ ꯆꯥꯛꯁꯨ ꯄꯤꯖꯗꯦ ꯆꯥꯕ ꯌꯥꯗꯦ ꯑꯩꯅ ꯆꯥꯕ ꯌꯥꯔꯣꯏꯅ ꯄꯨꯡ 2-3 ꯇꯥꯁꯜꯂꯦ ꯃꯌꯥꯝ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯍꯧꯔꯒꯦ ꯌꯥꯝꯗꯤ ꯂꯥꯝꯃꯦꯍꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯂꯥꯝꯗꯦ ꯂꯥꯝꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯥꯛꯈꯣꯝ ꯑꯃꯅꯤ ꯑꯍꯥꯟꯕ ꯆꯥꯛꯁꯨ ꯆꯥꯝꯃꯒꯀꯣ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ ꯉꯥ ꯐꯪꯉꯦ ꯂꯩꯕꯤꯌꯣ ꯑꯣꯀꯦ ꯌꯥꯔꯦ ꯍꯧꯔꯁꯤ ꯕꯗ ꯐꯪꯉꯦ ꯆꯥꯎꯔꯖꯥꯔꯣ ꯆꯥꯕ ꯑꯝꯇꯪ ꯅꯠꯇꯦ ꯆꯥꯛꯈꯣꯝ ꯃꯌꯥꯝ ꯑꯃꯅꯤ ꯈꯨꯠꯁꯦ ꯍꯥꯝꯈ꯭ꯔꯃꯤꯀꯣ ꯈꯨꯠ ꯂꯣꯏꯅ ꯍꯥꯝꯅꯔꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯆꯥꯛꯈꯣꯝꯇꯪꯕ ꯆꯥꯛꯈꯣꯝ ꯑꯃꯃꯝꯇꯪ ꯆꯥꯔꯒꯅꯦ ꯍꯧꯔꯁꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯆꯥꯛ ꯄꯨꯛꯁꯨ ꯊꯜꯂꯦꯕꯀꯣ ꯇꯧꯁꯦ ꯃꯗ ꯄꯨꯛ ꯊꯜꯂꯦ ꯁꯨꯝꯗꯣꯏꯅꯤ ꯃꯥꯟꯗꯣꯏꯁꯦ ꯄꯨꯛ ꯊꯜꯂꯤꯉꯩꯗ ꯃꯌꯥꯝ ꯑꯍꯥꯟꯕꯩ ꯁꯔꯨꯛꯁꯤꯗꯤ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯃꯗ ꯄꯥꯏꯈꯠꯄꯤꯔꯣ ꯅꯪꯒꯤꯗꯣ ꯉꯁꯥꯏꯒꯤ ꯑꯦꯂꯦꯛꯁꯟꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯋꯥ ꯉꯥꯡ ꯂꯩꯕꯅ ꯐꯖꯗꯦꯍꯦ ꯑꯩꯁꯦ ꯃꯆꯦꯠ ꯁꯨꯝ ꯆꯥꯈ꯭ꯔꯦꯀꯣ ꯃꯌꯥꯝꯗ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯩꯁꯦ ꯃꯌꯥꯝ ꯊꯤꯕꯣꯡ ꯂꯥꯎꯋꯦꯗꯤ ꯈꯟꯕꯤꯒꯅꯨ ꯈꯣꯏꯒꯦ ꯀꯩꯅꯣꯔꯣꯝꯗ ꯍꯧꯖꯔꯁꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯌꯥꯅꯤ ꯑꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯁꯨꯝ ꯃꯍꯤ ꯇꯣꯜꯂꯀꯥꯟꯗꯀꯣ ꯍꯧꯔꯛꯀꯦ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝ ꯊꯥꯖꯕ ꯌꯥꯕꯁꯦ ꯑꯗꯨꯗꯤ ꯌꯥꯔꯦ ꯆꯥꯕ ꯑꯩꯈꯣꯏ ꯂꯦꯞꯄꯤꯔꯣ ꯌꯥꯔꯦ ꯈꯔ ꯆꯥꯗꯤ ꯌꯥꯔꯦ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯏꯌꯥꯝꯕ ꯕꯤꯅꯟꯗꯗꯤ ꯍꯥꯟꯅ ꯍꯧꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯗꯒꯤ ꯍꯥꯟꯅ ꯀꯣ ꯏꯌꯥꯝꯕꯅ ꯈꯟꯕꯤꯔꯛꯑꯣ ꯏꯁꯩꯁꯦ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯗꯨꯝ ꯑꯥꯏꯁꯅ ꯍꯧꯕ ꯏꯁꯩ ꯑꯝꯇꯪ ꯁꯛꯂꯛꯑꯣ ꯍꯥꯏꯁꯤꯅ ꯑꯥꯏꯁꯇꯣ ꯆꯧꯏꯗ ꯑꯥꯏꯅ ꯍꯧꯕ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯥꯏꯅ ꯏꯪ ꯇꯞꯆꯕꯤ ꯆꯥꯔꯗꯨꯅ ꯌꯥꯔꯦ ꯅꯪ ꯆꯥꯕ ꯂꯦꯞꯄꯣ ꯀꯥꯎꯅꯤ ꯀꯔꯤ ꯅꯪ ꯍꯥꯏꯕꯣ ꯍꯥꯟꯅ ꯆꯥꯊꯣꯛꯑ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯝꯒꯦꯀꯣ ꯑꯗꯨꯗꯤ ꯍꯥꯏꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯁꯨ ꯆꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯗꯤ ꯄꯤꯅ ꯍꯧꯕ ꯏꯁꯩ ꯄꯤꯅ ꯄꯨꯔꯅꯤꯃꯥ ꯑꯣꯏꯅ ꯂꯩꯒꯗꯕꯤ ꯃꯥ ꯆꯥꯃꯦ ꯁꯨꯝ ꯆꯥ ꯌꯥꯕ꯭ꯔꯥꯕ ꯌꯥꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯈꯜꯂꯣ ꯑꯃꯨꯛ ꯑꯩꯅ ꯈꯜꯂꯣ ꯑꯝꯇ ꯈꯟꯈꯤꯒꯦꯀꯣ ꯉꯥꯏꯈꯣꯍꯦ ꯑꯣꯅ ꯍꯧꯕ ꯑꯣꯅ ꯄꯗ ꯑꯣꯅ ꯍꯧꯕ ꯏꯁꯩꯗꯤ ꯀꯩ ꯏꯁꯩ ꯂꯩ ꯉꯥꯏꯈꯣ ꯑꯩꯅ ꯆꯦꯟꯒꯦ ꯇꯧꯕꯅꯦ ꯑꯣꯅ ꯍꯧꯕ ꯏꯁꯩꯗꯤ ꯑꯣꯅ ꯍꯧꯕ ꯏꯁꯩꯁꯦ ꯀꯔꯤꯅꯣ ꯄꯗ ꯃꯥꯂꯪ ꯆꯥꯈꯤꯗ꯭ꯔꯁꯤꯅꯦ ꯃꯥꯒꯤ ꯁꯣꯔꯥꯠꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯣꯅ ꯍꯧꯕ ꯏꯁꯩꯗꯤ ꯑꯣꯅ ꯑꯣꯝ ꯆꯥꯛꯅ ꯍꯜꯂꯦ ꯊꯃꯣꯏꯁꯦ ꯕꯗ ꯅꯪꯅ ꯏꯁꯩ ꯑꯃ ꯍꯥꯏꯔꯝꯃꯣ ꯑꯗꯨꯗꯤ ꯕꯤꯅ ꯍꯧꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯕꯤ ꯕꯦꯃꯏꯁꯩ ꯌꯥꯕ ꯏꯁꯩ ꯕꯤꯅ ꯍꯧꯕꯁꯦ ꯍꯤꯟꯗꯤ ꯑꯣꯏꯔꯁꯨ ꯌꯥꯕ꯭ꯔꯣ ꯍꯤꯟꯗꯤꯗꯤ ꯌꯥꯗꯦꯀꯣ ꯃꯅꯤꯄꯨꯔ ꯃꯩꯇꯩꯔꯣꯟꯗ ꯑꯣꯀꯦ ꯕꯤꯅ ꯍꯧꯕꯁꯦ ꯁꯃꯁꯦ ꯂꯧꯈꯠꯈꯤꯗꯧꯔꯦ ꯑꯃꯗꯨꯁꯨ ꯕꯤꯅ ꯍꯧꯕ ꯆꯥꯗ ꯊꯨꯝ ꯈꯔ ꯋꯥꯠꯂꯦ ꯕꯤꯅ ꯍꯧꯕꯁꯦ ꯑꯦꯂꯦꯛꯁꯄꯨꯗꯤ ꯐꯪꯍꯧꯗꯦ ꯕꯤꯅ ꯍꯧꯕꯁꯦ ꯀꯔꯤꯅꯣ
Bi nào ba. hỏi Đấy đi lên đây mà nó bị đâu. ghê ghê Lấy vào mình xây chả. ừ Hey. Lên nó cân tay. nhau Bi nào ba chứ cái gì nào. Chúng dậy ta mới có cái khăn thì nó ấy Phúc Trần là cái đó đấy bị đâu chứ. Xây căng đấy. Hey, cái gì cái này. cân là cái tiền mà ai mà mong chỉ Mà mong chơi lo. Bi thì khăn. Cái đi lên tôi Hai đua mà. bờ sân tây gì Chạy cái khăn mà đâu. Aman tangga. yên nào bấm sao lo Iya na. Yên không bà. À thì tôi thuộc li bắt đầu ăn sẽ là cái này chỗ. Xây khá lắm môi, xây khá lắm môi. Diễn đâu bà. dễ nè Dễ nào rồi. lấy tao tí vào rồi Lấy tầm ra rồi coi, lấy tầm ra rồi. lấy tao tí vào rồi Nâng tôi nâng thuộc cái tôi này. À qua có trái cái Dễ nào, Dễ nào chơi. rồi Mua đi guitar cái đấy đi kìa. Dạ mà cả. wine nào buổi xem sao lo Quay nào. Quay này mới có. mày có wine nào buổi xem gì mày có wine nào buổi xem nghe có wine yes nào bấm sao lo Yes na. Yes no bà. Yes nào chơi. Yes no bà, yes no bà. Yes no bà, yes no bà, yes no bà, yes yes yes. Yes no bà chứ. Sakti Bapa cưng ôi giời. Ê, yes nào rồi ba. Sakti Bapa. Ai xe hai bên ai y nào về tôi đi. Hả rồi, sang thi vào khang ngàn không đi. S nào buổi em cái chẳng Cốt chế đấy. già nhá xin chào mấy nhà gái học dây là cái dây là bây giờ Tầm hai chân bé bà. Hai chân bé. Tầm hai chân bé bà tôi đi. Dạ, Ai, đâu á. pina. Pen bên này đưa ba. sao Mà am thầm đây hai mò. Đấy, Tao đi làm em đã. dây đúng không dây Ô nào vậy? ô nà Ô nào ô đi mẹ em đi lên mẹ. ô nà học bữa đi ô nà học bữa đi Ôm chắc nơi để thằng mồi xe. à Cái thế nhở cái nào? om sak na halis ko sakit dahil kita Hai phong cưng đi. Hay hít nào mình tôi đi. ano ô nà học bữa đi ô lang thagi lay bak lay gum này có học đi wine nào bấm sao lo Quay nào. Ha. Quay nào. Yening tagisu. À, Lepo sabar lepo. giờ cái thằng kim tăng cháu vậy Tôi đi. Cái nào? Em nào vậy? em nào. em nào Sao ta cháu kì. em nào bởi sao không cháu Bằng lan đơ ai ôi nè đi. cho mẹ Em thấy cái gì vậy là. Hey, sao hay lắm Kia nào á, kia nào á. Kia nào? Lepo. Lihat kia coi, ente maru tu thang cái tàu. cái đi nào học bà Kia nào. Kia nào? kia nào học bà kia nào học bà đi Kari gitam bi banunung Ais nào học bởi xem sao Ais nào? Ais nào học Mang cháu đi. nó hay cái này hay rồi Ente hanya ada bị xây gì? à Aku kia hay sai cái rồi, hay sai to pasak pak. này Kali am tangga mas na cikin mali sang gede man. cái nó tao cái xe đi biar Sana sama hang thong sing nói thì. xây gì khăn bấm khăn gì này xây gì khăn mông khăn hai băng rất là hăng à Mut preng om ta. Ito. L na ho ba? L lagi L to. Ờ. Ah. Lạc lộ ấy cái inata. Ai sự naman. Chum đi. Sumi ko yan ba? Nang kalau saya kalau, cha cái nữa coi xe kalau. Ay sino ba? Sina. China. Chế rau bún mít hình răng hầu bị lepo. Maten hai này đấy đi. Cái nó nào ba? W nào ba? W nào ba? W. Wa kita ni. Aku am tentu cari. Hai nào. Em nào ba? Em nào? Em nà. Em nào vậy xem Em đi. je. Mamlaba pun sige lang vida. Chay makala mo. Kia nào ba? Kia nào? Kia nào ba? Kalar bazar, ho bazar, tao ni kia. Cái gì đây? Em là.
của Lescabi Lescabi Lek nè ba 좀 오케이. 갈라. 예. 뿡ong ségalo ségalo Nghe nào cũng đi âm này. Đi nào quá đi nào quá Dina Đi nào. Dul batarago. ségalo một con sao ségalo Tadi cái này học ba tadi. Người lấy cái sao hầu ngầu người ta bao giờ kia. Anh dạy một tụi mà sinh với cái quỳnh trai à, Đâu năm đeo năm đeo Mình sẽ biết W khăn cái này, đi khăn cái này, ai khăn cái này. G nào không sao là G nào vậy? Gina ấy chỉ đi nào lấy đi lấy quả Lấy ăn đi. lấy đồng cái đi Chung thế này thì chung màu đi mày Chung cái đâu cái nào? Chung cái lâu rồi vậy Chung nhầm ra chung nhầm. Gina ba Gina Ganja thắc na yara Chung cái tôi gì cái đó chung gì đó job card chất lu get tàu ni job card Gina đâu ní cái nó sao biết rồi cái này Gina mình đi G nào mà G nào mà chung mình thì chung ai đi xa là cái tàu đó cái gì kalau chung berat tiba. gì sao ốc mà mi táng nó sống thế nó trong mà Hắn luôn nên ăn chưa khăn li bên ấy gì Aku cuma kuat ấy gì đây làm sao cái ấy gì nó lâu Nang gitu. chalo Gina mà thấy được Sao zaman hang. Sampai aku gitu kok kata ke kan kaling gitu. gì Kun nak gì Mà anh kaling yang kata kan ya. gì chứ cái nó gì chứ 맞아 너무 짭이니네 Inati 있는데 딩딩이 다리가 잠깐만 하이 랑 짭해야 돼 숙자 짭해야 돼 게임 팅거든 미 짭도 미행도 야만 비던데 짤이나 거기도 미행도 지도 칸들 뭐 지제 Ganja thắc na Thami ai toro bang sida Bi lạc có ngày Lali ko 지제 Cái hai rồi em ba 칸들 받아 Nah, gari taung na. Gari taung na maban pun tahu tu. Amang ba tu Sume Lagi ai kan kira kau. Jadi kan kira lagi F nào bởi xem sao rồi. Koren ka Đang đi. Saya kalau đang đi bắt mà đi xây dựng gì mày làm xây dựng cái nó hai căn xây mà cuộc tôi nói thế gọi quay xây cái liền xây cái nó hai thế này xây cái mà cuộc nó là cái gì đó là hai bắt đầu xây sentiên sama hai cái ultra rồi xây cái ultra nó một chum mà đi làm sao bây giờ cái gì bạn này nào mày làm là sama mà cái xây mà sao làm chứ mà hai rồi hai hey tôi听见了 You nào ba Yuna Ukidare mari hai xem kalau mau sau này chắc không ra kalau ini salah ya lo hai bữa lấy cái gì đi dạ anh đi anh sao đi sao cái gì Pino cũng sao Punima onna Andi sudah Andi aham sakit dia di Am sakit biasa oh mà tung pen bơ nai dreba nung shiba bel hen biro iba tung hai cái đấy anh làm thấy hai cái Om ngay là hai nó một cái nó chạy được ai nghe cô mà chi cô Đừng là thấy sao phẳng tới mặt đó gì không Xin tập độ cái nào cái nó ôi thế nào thì chúng ta khăn cái khác sẵn sàng sai à bạn phải ăn tổ Hello tay đâu vào ai video âm tên là mình xem tôi lo chẳng gì cái đâu Hello cái nào nó sai chưa Q nào bảo Q Q nào phải xây gì đấy lấy con nào đây à Q nào tí không anh họ vậy hả
Kiuna hậu vàng. hảo cái mình lấy cháo thô rồi đó kêu Kiuna hậu vàng đi. Kiuna hậu vàng xây gì? Kiuna hậu vàng, Kiuna hậu vàng. ra đây ama ngoài rồi xây nhà Xây rồi, xây rồi, xây nhà rồi anh nặng chẳng 세지라. 레이티 하게는. cây nữa tôi ra rồi nè Anh suy ra mẹ em suy ra đi cô. Ai chứ? 그치. 기우나 호바 레이티. Kiuna hậu vàng xây gì? 콜레스카 닝티비. kia này đi 어? Cô let's gần đi cái nó nè. Sini. Kia nè bạn. kaino나. À si nè bạn. 이엔 호비 체 마이로. Yên à. 어. gì thì mày em lấy hết chị ăn tập thuốc hai rồi bảo 자 그래. Africa Africa tung nó đã cùng tung nó đã cùng tung nó đã cùng tung Dây mà. Africa cái lấy sắm Ờ. gì sai thì dùng Chấm mày, một chấm mày. bản linh đe 갈라면 체 갈라면. Hai đầu xe nhà rồi bác con hai đầu. hay sao vậy Hai nha. Hay ya đây hay hay ya đây hay ya đây hay. Rồi đi. Uốn nào với xem không lo. 보나. ô nào ôi biro năng na 짱짱. ima di mama 에이 짱짱. 체 갈라면 체 갈라면. Chơi gì mà đi mà mày không cầm nhìn tại đó mà giờ là cái này mới lấy tàu đèn mấy cách con kiểu đi. ô nào ya ra đây ya ra đây Ra ra. ô nào 체 갈라면. Chơi được chung ông chung. lang thagi hoàng bất 안돼 따들이 해. Cô ôm phao cái mẹ đi chơi chủ đi ô đó. nào bảo 오나 호보니까. 한테. ô nào bảo ôi biro năng na ô nào bảo 오나 호보. Ờ. Phát một lần trên lại cái. 오. ô nào bảo gì 오제. Sao cho cái nào nó mà hàng người ta này ồn vậy? 오제. Làm lấy ra ồn nào vậy bo? Khá là ra. Học bắn này trúng cái đó. 폰 아이 야로야 너 짓다 왜 짓 거야 너 짓 거야 폰디 인기 또 해봐다 ngang được đi thôi 하이 너 또 해야 돼 오제 hai rồi 원닝레 아이는 난기 ya rồi chán đi chơi chán ya đi 아 À bà hay không nào? hai rồi Mẹ này ồn này gì? Hàng là chơi trúng cái này. Ôm chặt na hay lên nè quá cần gì học chơi lại ôi biu năng na hai chơi giải mà lại dùng cái đó cái chơi em chủ đúng rồi kìa. À đây. 너 Đấy. 엄마가 Next. 음 Next đấy. Chọc. W 적 Y X nào buổi xem sao nào? X nào Hả? X delay 때 해. X nào buổi xem delay đấy. X delay 때 해. X nào buổi xem delay chậm. T nào buổi xem sao lo sẽ đi ăn đây này con. Thơm. 아이기 터모. Ấy cái gì ấy? 얘네들 더. Ấy nào hồi đấy tôi kêu ấy nào hồi đấy cái nhỉ? Bây giờ ba chạy nát ta thuộc lý ba 레뽀. 싸기누. 싸. Cá lo. 쉐이 갈라면. cái nó sẽ cho nó kia nào vậy 얘나. xin được bao lên là sao Yên nào ba. 프리카. Nghe chắc là ba thôi. 어디디. Yên nào bật điện. Yên nào bật điện. 아 하우바인. ya rồi Anam kali nung si ba se li tok pa su hek da pa mu jay. À. 아니 나 이거 시기. 리스토 자. bài hậu đi 거의 싸부터 거의 올라오는 싸부터 거. Jenna J. Giena. yeah it's the 좁가. Bây hai cái đây chọc cái đấy cái gì chọc cả nó là Cái đi jokan đấy. chọc cả Jenna qua Jerry chẳng dân là 레이테. Giena bị say vậy. Lấy tấm ma lên nè. 레이테 Trên 만. cái thằng kia tôi khá là cái. 레이지에 오버 답답하기 좁가또. chúng mà bây giờ bà 좀 이게 너. Cái này là. 좁가기 sao lo bà 세면들이. chọc cái xem lại sao lo bà Hay đó tôi cao sẽ rồi. test tôi cao đấy nó tôi gặp rồi Cái là gì cái tôi W cái xem sao lo. W nó không bị xem sao lo. W.
더블린 나오고 있어요. ꯆꯥꯗ꯭ꯔꯤ ꯍꯟꯗꯛꯇꯤ ꯋꯥꯍꯪꯅ ꯍꯪꯂꯤ ꯆꯩ ꯆꯨꯝꯗꯗꯤ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯀꯣꯛꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯟꯇꯔꯥꯗ ꯆꯨꯝꯅ ꯁꯛꯀꯗꯕ ꯃꯇꯦꯛ ꯑꯗꯨꯝ ꯆꯥꯟꯅꯍꯟꯒꯗꯕ ꯍꯧꯖꯤꯛꯁꯦ ꯋꯥꯁꯛ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯁꯛ ꯆꯨꯝꯃꯦ ꯈꯣꯡꯕꯥꯟ ꯆꯣꯡꯗꯅ ꯀꯣꯛꯄ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯁꯛ ꯍꯥꯏꯅ ꯏꯪ ꯇꯞꯆꯕꯤ ꯆꯥꯕ ꯂꯦꯞꯄꯣ ꯅꯪꯒꯤ ꯆꯥꯕ ꯁꯤ ꯂꯦꯞꯄꯣ ꯄꯥꯏꯈꯤꯒꯦ ꯁꯤꯗꯤ ꯄꯥꯏꯈꯤꯅꯦ ꯌꯥ ꯑꯦꯜꯅ ꯍꯧꯕ ꯑꯦꯜꯅ ꯑꯦꯜ ꯀꯩꯅꯣ ꯂꯥꯒꯤ ꯑꯦꯜꯗꯨꯔꯕ ꯎꯝ ꯑꯗꯨꯝ ꯂꯥꯛꯂꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯗꯤ ꯉꯁꯥꯏ ꯁꯛꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯦ ꯂꯩꯇꯦ ꯀꯩ ꯏꯁꯩꯅꯣ ꯀꯅꯥꯅ ꯁꯛꯈꯤꯒꯦꯗꯣ ꯑꯦꯜꯅ ꯍꯧꯕ ꯏꯁꯩꯁꯦ ꯑꯦꯜ ꯂꯧꯕ ꯏꯁꯩ ꯃꯤꯅꯤ ꯆꯠꯄ ꯑꯝꯇ ꯌꯦꯡꯉꯣ ꯑꯦꯜꯅ ꯍꯧꯕ ꯏꯁꯩꯁꯦ ꯅꯪ ꯂꯩꯅꯝꯗꯤ ꯍꯨꯝꯈꯤꯅꯨ ꯋꯥꯈꯜꯗ ꯉꯥꯎꯖꯍꯧ ꯄꯤꯈꯤꯔꯣꯏ ꯉꯥ ꯃꯇꯨꯝꯁꯦ ꯀꯥꯅ ꯏꯁꯩ ꯈꯜꯂꯝꯃꯣ ꯖꯦꯠꯅ ꯍꯧꯕ ꯏꯁꯩ ꯑꯃ ꯊꯠꯂꯣ ꯖꯦꯠꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯅ ꯂꯩꯇꯦ ꯂꯩ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯌꯥꯗꯕ꯭ꯔꯥ ꯑꯩꯅ ꯍꯥꯞꯄꯝꯈꯤꯕꯗ ꯖꯨ ꯑꯗꯨꯔꯥ ꯑꯗꯨꯗꯤ ꯍꯥꯏꯔꯨꯔꯒꯦ ꯀꯩꯅꯣ ꯇꯧꯔꯁꯤ ꯌꯥꯝ ꯅꯩꯁꯟꯅꯕꯤꯗ ꯕꯤꯅ ꯍꯧꯕ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯕꯤꯅ ꯕꯣꯝꯕꯣꯂꯥꯅꯤ ꯕꯣꯝꯕꯣꯂꯥ ꯆꯨꯝꯈ꯭ꯔꯦ ꯑꯝꯇꯪ ꯆꯥꯒꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯍꯧꯕ ꯁꯤꯅ ꯁꯤꯅ ꯍꯧꯕ ꯀꯣꯂꯦꯖꯀ ꯇꯤꯚꯤ ꯅꯪ ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯒ꯭ꯔꯦ ꯁꯤꯅ ꯍꯧꯕꯗꯤ ꯑꯗꯩ ꯀꯂꯥ ꯕꯖꯥꯔ ꯍꯥꯏꯕ ꯆꯨꯝꯃꯦ ꯌꯥꯝꯅ ꯆꯨꯝꯗꯣꯏꯅꯦ ꯅꯪ ꯆꯥꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯀꯣꯂꯦꯖ ꯀꯥ ꯍꯥꯏꯗ꯭ꯔꯤ ꯀꯣꯂꯦꯖꯀ ꯑꯗꯨ ꯍꯥꯏꯗ꯭ꯔꯤ ꯅꯤꯡꯊꯤꯕꯤ ꯑꯩꯅ ꯅꯪ ꯀꯣꯂꯦꯖ ꯀꯥꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯁꯦꯡ ꯄꯥꯏꯔꯗꯤ ꯈꯜꯂꯝꯃꯣ ꯑꯩꯅ ꯍꯣꯔꯦꯟ ꯄꯥꯏꯔꯗꯤ ꯃꯥꯅ ꯐꯖꯅ ꯄꯥꯏꯔꯝꯖꯅꯤ ꯑꯩꯅ ꯄꯥꯏꯔꯅꯤ ꯍꯧꯖꯤꯛ ꯀꯦꯅ ꯍꯧꯕ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯀꯦꯅꯥ ꯈꯝꯕꯜ ꯆꯥꯎꯏ ꯀꯦ ꯈꯝꯕꯜ ꯆꯥꯎꯏ ꯆꯨꯝꯃꯦ ꯃꯇꯨꯡ ꯈꯛꯇꯪ ꯆꯥ ꯐꯪꯉꯕ ꯉꯥ ꯀꯤꯂꯣ 4-5 ꯂꯣꯏꯗꯣꯔꯦꯅꯦ ꯍꯥꯏꯔꯣ ꯑꯣꯅ ꯍꯧꯕ ꯑꯣꯅ ꯑꯣꯏꯕꯤꯔꯣ ꯅꯪꯅ ꯑꯗꯨ ꯁꯛꯈ꯭ꯔꯦ ꯑꯣꯅ ꯍꯧꯕ ꯑꯣꯅ ꯍꯧꯕꯗꯤ ꯑꯣꯅ ꯍꯧꯕ ꯗꯥꯏꯂꯣꯛ ꯇꯧꯔꯁꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯏꯁꯩꯅꯤ ꯑꯣꯅ ꯍꯧꯕ ꯑꯣꯅ ꯍꯧꯕꯗꯤ ꯍꯣ ꯅꯣꯡꯗꯝꯕ ꯍꯥ ꯑꯣ ꯍꯥꯏꯁꯤꯅꯦ ꯑꯗꯨꯗꯤ ꯑꯣꯅ ꯍꯧꯕ ꯍꯥꯏꯕ ꯐꯥꯒꯤ ꯇꯧꯅꯤ ꯑꯩꯁꯨ ꯄ꯭ꯔꯦꯡ ꯇꯧꯅꯤ ꯑꯣꯅ ꯍꯧꯕ ꯑꯣꯅ ꯍꯧꯕꯗꯤ ꯌꯥꯝꯗꯤ ꯂꯩꯗ ꯌꯥꯝꯅ ꯈꯜꯂꯣ ꯑꯣꯅ ꯍꯧꯕ ꯑꯩ ꯉꯥꯛ ꯆꯥꯈꯤꯒꯦꯀꯣ ꯑꯣꯝꯆꯥꯛꯅ ꯊꯃꯣꯏꯁꯦ ꯍꯥꯏꯔꯕꯗꯣ ꯉꯁꯥꯏ ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ꯭ꯔꯥ ꯍꯥꯏꯒꯤꯒꯨꯝ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯇꯧꯒꯨꯝ ꯍꯥꯏꯒꯨꯝ ꯇꯧꯋꯦ ꯍꯥꯏꯗꯦ ꯍꯥꯏꯕ꯭ꯔꯥ ꯑꯣꯅ ꯍꯧꯕꯅꯤ ꯑꯗꯨꯗꯤ ꯑꯣꯅ ꯍꯧꯕꯗ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯁꯨ ꯑꯣꯝꯆꯥꯛꯅ ꯑꯣ ꯂꯩ ꯍꯥꯏꯗꯣ ꯕꯂꯥ ꯑꯁ ꯅꯠꯇꯦ ꯅꯠꯇꯦ ꯍꯩꯁꯅꯦ ꯑꯣꯅ ꯑꯗꯨꯗꯤ ꯍꯧꯕ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇ ꯑꯩ ꯑꯩ ꯆꯥꯂꯦ ꯀꯃꯣ ꯑꯣ ꯂꯥꯡ ꯊꯥꯒꯤ ꯂꯩꯕꯥꯛ ꯂꯩꯒꯨꯝ ꯑꯗꯨ ꯉꯁꯥꯏ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯦ ꯏꯂꯦꯛꯁꯟ ꯂꯣꯏ ꯆꯥꯏꯗꯣꯏꯅꯤ ꯑꯣꯅꯦ ꯑꯣꯅ ꯍꯧꯕꯁꯦ ꯂꯣꯏ ꯆꯥꯏꯗꯣꯔꯦ ꯏꯌꯥꯝꯕ ꯆꯥꯎ ꯈꯤꯇꯪ ꯆꯩ ꯑꯃꯇ ꯈꯥꯝꯃꯨ ꯍꯦꯟꯅ ꯈꯟꯒꯦ ꯐꯣꯡꯉꯣ ꯌꯥꯔꯦ ꯃꯇꯝ ꯑꯣꯅ ꯂꯣꯏꯔꯦꯅ ꯍꯧꯕ ꯐꯣꯡꯉꯣ ꯁꯧ ꯑꯩ ꯑꯣꯅ ꯍꯧꯕ ꯂꯩꯔꯦ ꯑꯣꯏꯈꯤꯕ ꯌꯥꯏ ꯅꯪꯁꯦ ꯃꯤꯒꯤ ꯆꯨꯝꯈ꯭ꯔꯦ ꯑꯗꯒꯤ ꯑꯥꯔꯅ ꯍꯧꯕ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯑꯩꯈꯣꯏ ꯁꯤ ꯃꯩꯁꯦ ꯌꯥꯔꯔꯣꯏ ꯕꯗꯥ ꯑꯗꯨ ꯈꯤꯇꯪ ꯁꯣꯝ ꯁꯥꯏꯗꯇ ꯏꯟꯊꯣꯔꯛꯑꯣ ꯏꯟꯊꯣꯔꯛ ꯃꯃꯥꯏꯗ ꯂꯩꯌꯨ ꯃꯃꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯈꯤꯇꯪꯒ ꯅꯠꯇꯦ ꯑꯁꯣꯝꯒꯤꯗꯣ ꯁꯣꯝꯗ ꯂꯩꯌꯨ ꯊꯨꯕꯪ ꯃꯩꯗ ꯆꯤꯊꯥꯔꯛꯀꯗꯧ ꯅꯠꯇ꯭ꯔꯣ ꯈꯤꯇꯪꯒ ꯁꯣꯝꯗ ꯌꯥꯔꯦ ꯀꯩ ꯍꯥꯏꯔꯣ ꯀꯩꯗꯧꯋꯦꯕ ꯑꯥꯔꯅ ꯍꯧꯕ ꯏꯁꯩ ꯂꯩꯇ ꯃꯥꯜꯂꯦ ꯑꯥꯔꯅ ꯍꯧꯕ ꯏꯁꯩ ꯂꯩꯇꯦ ꯃꯔꯨ ꯉꯥꯛꯇ ꯉꯥꯏꯁꯜꯂꯛꯏꯅꯦ ꯉꯥꯏꯕꯗꯤ ꯊꯣ ꯊꯤꯜꯂꯤꯅꯦ ꯃꯔꯨ ꯉꯥꯛꯇ ꯉꯥꯏꯁꯜꯂꯛꯏ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯆꯥꯎꯔ ꯁꯣꯛꯅꯅꯤ ꯆꯥꯏꯌꯦ ꯁꯤꯗꯤ ꯍꯦꯟꯃꯜꯂꯦ ꯑꯩꯈꯣꯏ 5 ꯀꯤꯂꯣ 4-5 ꯆꯥꯈꯠꯂꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯗꯨꯁꯨ ꯉꯥꯍꯩꯗ ꯀꯔꯤ ꯑꯗꯨꯗꯤ ꯑꯥꯔꯅ ꯍꯧꯕ ꯏꯁꯩꯁꯦ ꯂꯩꯇ꯭ꯔꯦ ꯑꯥꯏꯁꯀꯤ ꯍꯥꯏꯅꯈ꯭ꯔꯦꯀꯣ
ꯁꯦꯅꯕ ꯇꯧꯔꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯑꯃꯅꯤ ꯈꯜꯂꯒ ꯀꯣ ꯑꯃꯅꯤ ꯈꯔ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯗꯤ ꯌꯥꯝꯕꯒꯤ ꯌꯥꯔꯁꯦ ꯇꯔꯟ ꯂꯣꯏꯔꯒ ꯑꯩ ꯇꯔꯟ ꯇꯥꯔꯒ ꯅꯪ ꯇꯔꯟ ꯇꯥꯔꯗꯤ ꯃꯊꯪ ꯂꯣꯏꯁꯜꯂꯁꯤ ꯑꯦꯂꯦꯛꯁꯀꯤ ꯇꯔꯟ ꯇꯥꯕꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯒꯤ ꯇꯔꯟ ꯇꯥꯕꯗ ꯃꯊꯪ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯕꯔꯗꯔ ꯑꯃꯦꯛ ꯑꯃꯦꯛꯇ ꯍꯥꯏꯔꯣꯅꯦ ꯌꯥꯔꯁꯦ ꯄꯤꯅ ꯍꯧꯕ ꯁꯦꯝ ꯆꯠꯂꯣ ꯄꯤꯅ ꯑꯩ ꯉꯁꯥꯏ ꯈꯟꯗꯤ ꯈꯜꯂꯝꯕꯅꯤ ꯁꯦ ꯄꯤꯒꯤꯁꯦ ꯑꯩ ꯍꯥꯏꯔꯗꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯅ ꯑꯗꯨ ꯆꯥꯏꯈ꯭ꯔꯦ ꯅꯪ ꯍꯥꯏꯈ꯭ꯔꯦ. ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯆꯠꯀꯦꯔꯣ ꯍꯟꯖꯟ ꯍꯥꯏꯈꯤꯕ ꯌꯥꯅꯤ ꯀꯩꯅꯣꯅꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯥꯏꯁ ꯃꯪꯐꯥꯎꯅꯔ ꯑꯣꯛ ꯃꯆꯥ ꯃꯃꯤ ꯇꯥꯡꯕꯅꯦ ꯂꯧꯈꯠꯈꯤꯗꯣꯔꯦ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯔꯒꯤ ꯑꯣꯅ ꯑꯍꯨꯝ ꯍꯥꯏꯔꯣ ꯅꯣꯏ ꯑꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯗ ꯑꯃꯨꯛ ꯍꯪꯒꯦ ꯅꯣꯏ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯣꯝ ꯆꯥꯛꯅꯍꯜꯂꯦꯅꯦ ꯑꯗꯨꯗ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯃꯔꯤꯔꯛ ꯃꯉꯥ ꯂꯥꯁꯇꯗꯤ ꯇꯥꯟꯊꯣꯔ ꯑꯗꯨꯗꯤ ꯅꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯣꯅ ꯍꯧꯕꯗꯤ ꯍꯧꯖꯤꯛꯇ ꯑꯣꯅ ꯍꯧꯕ ꯑꯃ ꯍꯧꯖꯤꯛꯇ ꯍꯥꯏꯅꯈꯤꯗ ꯉꯥꯏ ꯑꯃꯨꯛ ꯈꯟꯖꯤꯜꯂꯛꯄ ꯑꯣꯅ ꯍꯧꯕꯗꯤ ꯉꯥꯍꯩꯁꯨ ꯍꯥꯎꯅꯦꯍꯦ ꯑꯣꯠꯄꯤꯔꯦ ꯑꯣꯠꯄꯤꯔꯦ ꯀꯤꯡꯀꯣꯡꯅ ꯑꯣꯠꯄꯤꯔꯦ ꯑꯣꯅ ꯍꯧꯕ ꯁꯤꯠꯇꯦꯍꯦ ꯃꯥꯏꯁꯤꯗꯤ ꯑꯣꯁꯦ ꯑꯣꯅ ꯍꯧꯕ ꯃꯌꯥꯝ ꯑꯣꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯣꯝꯗꯨꯅ ꯊꯝꯂꯅꯨ ꯋꯥꯃꯩꯒꯤ ꯃꯇꯧꯒꯨꯝ ꯆꯨꯝꯃꯕꯣ ꯆꯨꯝꯃꯤ ꯆꯥꯕ ꯃꯩ ꯌꯥꯔꯦ ꯆꯥꯛ ꯑꯣꯜꯂꯦ ꯋꯥꯏ ꯅꯧꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯆꯨꯝꯅꯛ ꯁꯥꯒꯩ ꯋꯥꯏꯅ ꯋꯥꯏ ꯌꯦꯅꯤꯡꯊꯥꯅ ꯅꯥꯊꯩꯕꯤꯔꯝꯂ ꯆꯨꯝꯈ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯆꯨꯝꯗꯣꯏꯅꯦ ꯁꯤ ꯆꯨꯝꯗꯣꯏꯅꯦ ꯀꯩꯅꯣꯅ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅ ꯍꯧꯕ ꯌꯨꯅ 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 ꯍꯧꯕ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯌꯨꯅ ꯍꯧꯕ ꯌꯨꯅ ꯍꯧꯕ ꯌꯨꯅ ꯍꯧꯕ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯌꯨꯅ ꯍꯧꯕ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯕ ꯄꯨꯛ ꯊꯜꯂꯦ ꯏꯁꯤꯡ ꯍꯥꯏꯔꯛꯑꯣꯕꯗ ꯌꯨꯅ ꯍꯧꯕ ꯌꯨꯅ ꯍꯧꯕ ꯌꯨꯅ ꯍꯧꯕ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯂꯣꯏꯁꯤꯜꯂꯗꯕꯅꯦ ꯍꯥꯏꯔꯛꯑꯣ ꯌꯨꯅ ꯍꯧꯕ ꯎꯇꯝ ꯑꯩꯗꯤ ꯉꯥꯎꯔꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯗꯤ ꯌꯥꯔꯦꯕꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯥꯕꯁꯦ ꯁꯨꯝ ꯂꯣꯏꯁꯤꯜꯂꯦ ꯃꯔꯨ ꯆꯥꯔꯦꯗꯣ ꯑꯝ ꯇꯥꯈꯔꯦ ꯉꯥ ꯃꯄꯨꯝ ꯑꯃ ꯆꯥꯔꯛꯄ ꯀꯥꯏꯁꯦ ꯃꯌꯥꯝ ꯑꯁ ꯊꯤꯜꯂꯤꯃꯤ ꯂꯥꯛꯑꯦ ꯑꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯒꯨꯝꯇ ꯍꯥꯏꯖꯧꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯕꯤꯅꯟꯗ ꯑꯃꯗꯤ ꯏꯇꯥꯎ ꯑꯦꯂꯦꯛꯁ ꯑꯗꯨꯃꯗꯤ ꯀꯤꯡꯀꯣꯡꯅ ꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯏꯀꯣꯟꯅꯣꯅ ꯍꯥꯏꯖꯔꯤꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯌꯥꯎꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯌꯥꯝ ꯍꯥꯏꯕꯤꯌꯨ ꯃꯥꯅꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯗꯤ entertainment ꯑꯣꯏꯅꯤꯡꯉꯥꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕꯅꯦꯕ. ꯆꯥꯛ ꯆꯥꯔꯒ ꯏꯁꯩ ꯁꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯗꯨꯝꯕꯒꯤ ꯄꯣꯠꯇ ꯃꯌꯥꯝ ꯎꯕꯤꯒꯅꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯆꯥꯕ ꯑꯣꯏꯇꯥꯔꯒ ꯐꯕꯗꯤ ꯅꯠꯇꯦ ꯕꯗꯔ ꯍꯥꯏꯗꯤ ꯑꯗꯨꯕꯨ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯈꯟꯕꯤꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯏꯌꯥꯝꯕ ꯋꯥꯍꯩ ꯑꯃꯅꯦ. ꯑꯗꯨꯒ ꯏꯌꯥꯝꯕ ꯕꯤꯅꯟꯗꯒꯤꯁꯨ ꯋꯥꯐꯝ ꯑꯃꯅꯤ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯦꯂꯦꯛꯁꯅ ꯑꯩꯁꯨ ꯆꯨꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕꯅꯦ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯏꯁꯩ ꯁꯛꯄ ꯈꯣꯠꯄꯁꯦ ꯐꯠꯇꯦ ꯈꯣꯠꯇꯦꯅꯁꯨ ꯍꯥꯏꯅꯕ ꯂꯩ ꯑꯗꯨꯒꯤ ꯔꯨꯜꯗꯣ ꯈꯪꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯒꯦꯝ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯒꯦꯝ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ나 ꯄꯥꯞꯇꯣ ꯄꯤꯔꯛꯑꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯧꯗꯕꯁꯨ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯝꯅ ꯈꯤꯇꯪ ꯅꯨꯡꯁꯤꯕꯩ ꯃꯑꯣꯡꯗ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯄꯒ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯅꯤꯡꯉ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯊꯪꯒꯤꯁꯦ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯍꯟꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯔꯣ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏ ꯑꯦꯂꯦꯛꯁꯀꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯀꯤꯡꯀꯣꯡꯒꯤꯁꯨ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯑꯩꯁꯨ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯊꯨꯕꯗ ꯑꯩꯈꯣꯏ 100 ꯀꯦꯖꯤ ꯌꯧꯍꯜꯂꯁꯦ ꯑꯩꯈꯣꯏ ꯃꯊꯪꯗꯤ ꯂꯩꯔꯦ ꯌꯧꯗꯧꯕꯒꯤ ꯊꯥ ꯌꯥꯜ ꯂꯩꯔꯦꯕ ꯊꯥ ꯌꯥꯟꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒ ꯅꯝꯖꯔꯤꯕꯁꯦ ꯇꯁꯦꯡꯅ ꯉꯝꯖꯔꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯩꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯁꯤꯐꯥꯎꯒꯤ ꯊꯥꯛꯁꯤ ꯌꯧꯕ ꯉꯝꯖꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯕꯗꯣ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯏꯌꯥꯝꯕꯒ ꯀꯤꯡꯀꯣꯡꯒꯤ ꯆꯦꯅꯦꯜꯁꯨ
support ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯤ ꯄꯨꯗꯨꯅ ꯀꯩꯒꯨꯝꯕ ꯂꯥꯛꯆꯔꯒꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯈ꯭ꯔꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯂꯞ 오케이 ꯃꯌꯥꯝ ꯁꯤꯁꯦ ꯂꯦꯝꯃꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯁꯤꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯁꯜꯂꯛꯄꯅꯤꯅ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯁꯤ ꯑꯩꯗꯤ ꯂꯧꯁꯜ ꯉꯝꯒꯅꯤ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯦ ꯃꯨꯊꯠꯂꯒ ꯑꯃꯨꯛ ꯆꯥꯖꯔꯒꯦ ꯐꯖꯅ ꯐꯔꯦꯀꯣ ꯃꯌꯥꯝ ꯆꯥꯛꯀ ꯇꯧꯔꯒ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏ ꯇꯥꯔꯒꯗꯤ ꯀꯃꯦꯟꯗ ꯅꯨꯡꯉꯥꯏꯑꯅ ꯄꯤꯕꯤꯔꯝꯃꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ